Ngarangi Nambon Sabangi Ambushki Thaudok Thokphomga naknana leiba yum amada nongmai maru paisilaktuna sanabunda maru ahum pale hairi midadi pathaudre. Manipur Police na phakiba ningthaukhong awang khunaudagi Thoksom Roman Thadorakre. Bel asi Nambon Isok Paton area da security force na thiba humbagi thabak sathabada ngarang Nambon Sabangi AR singda ambush tawbada sijinakiba ben ama oiramba yai haina thajanaba ama phangba ngamkhibani hairi makha taba paw ngaiminasi. Ngarang Nambon Saba Laikaida ambush tawba adu yaningde amadi mirakta nongmai kapsinba yaningde haiba kholawga loinana Nambon Bazar da rally chatkre. Nambon gi ambush miyamna yaningdaba phongdrokli. Pukhaw ahal lupta manaw nupana pokminaba mayamba thangna thinduna hatkre. Mihatpani hariba manaw nupa police na phare. Khangabokta ising isauna laupari lising amarom isingda laikre. UFO Lay ingkon muthatpagi mahuta miyamna khungi mapok kumon thauram oina pangthokadabani haina Susilana phongdokre. Ising isauda amangata thokrabasingi teksak Manipur lengakna pugadabani miyam. IAF ki run gi matung inna poktabi mamana family gi pension phangba yaroi. Ngasi su Bamon Kampudagi nupa ama rimsta laikidre hairi doctor gi negligence tagi sikibani haina patient party na claim tarokli. Sakangdaba miyoi amana maunaha amagi koki sarukta thangna yalaga sanagi lik thatuna pukre. Soklabi maunaha Ras Medicity da haujik layeng bagi thabak chathari. Nungba village manakta Imphal lomdai lakpa passenger gari cruiser ama lokhada tasinkhre hairi. Retire chatkraba employee singi phangdana leiriba pension sing athubada phanghanaba governor na CR loduna review tawkhre. Nambon Saba Laikaida ambush ta laikhidraba AR Jawan anida lupa lak manga gi ex gracia piragani laukthokre. AR sibagi Churachandpurda drama haukhre.